Terakhongsangbi Amasung Tronglaobi gi Lanpham Kuki Militant Singna Nongmei Amasung bom Kaplakpadagi Handuna Khut Thoknakhre Mitai nupi amadagi chahi kharagi mamangda mamal piduna laikhraba matungda semgalakhiba haulal khopi kuki khulda makhoina tribal martyrs ni thonjinjaraba me ahumdagi mitai do onsinduna satharakhiba landa laikhidraba kuki jo khulai paiba chama henbagi paktangnaba mongpham oigani haiduna khulasiga tainariba sericulture office complex phauba sitnana sengdokhibadagi hena kansilakhiba langi makha tarakbada ngarang su Terakhongsangbi Amasung Tronglaobi gi maningthang basaruk lomdagi mitai khulsing tamna Kuki Militant Singna Nongmei amadi bom kapsinduna akanba lan Thoknakhre thokdok asi ngarang nungthil pung 3:30 rom tarakpada thokibane makhoina landaba horakpadagi khulsing asi bungaglaliba khunja singa state force singa gi maikidagi su Nongmei amadi bom na chingba kapsinduna khut Thoknakhre adum oinamak nakal ani gi marakta misi mina yaubagi pau official oina phangba ngamkhide numidang athengbada su amuganna Nongmei makhol tanakhe adum oinamak nakal anina Nongmei kapna balepkhraba matungda central force ki maikidagi mapam aduda bullet proof truck Casper thokjilaktuna khul ngaglakhiba khunja ani faraga punaba honarakpadagi miyamga mungnarakhe adubu MLA TH Santi laktuna army sing aduga wari sanaraba matungda khunja ani adu thadoklamkhi haire Kuki Militant Singna kidnap tawkhiba truck driver police na rescue tawkhre separate administration ki demand da mitai singda onsinduna landarakpagi manungchanna khudong chaba tanja phangbada mamal yamlaba potsai sing fauba huran senthi tawbagi thabak chatharagliba Kuki Militant Singna Guwahati dagi Imphal tamna potsai puduna lakhiba truck AS01/MC9298 ki driver ama Imphal da potsai sing tharamlaga hankhibada KNA Pige Militant Singni singnaba singna kidnap tawraga pukhibadagi Kangpokpi Amasung Saparmaina PS ki team na Kaubru Laikha Mathak Nepali Basti dagi rescue tawkhre Thokdok asi ngarang numit jungba pung 12 rom tarakpada thokhibane driver asina Imphal da mahakna purakpa potsai sing tharamlaga NH2 da hankhibagi lambi da Kaubru Laikha yoksilakpada Kuki Militant Sing asina truck adu namduna khamlaga driver adu pharaga achouba senfam demand tawraduna Nepali taba chingthaki mafam amada pukhatkibani haire Pawasi tabadagi police station anigi combined team na panthaduna maki khongul lirakpada ngarang nungthil pung 5 rom tarakpada Assam dagi driver Nirman sahi nifuga manga tekta kaidana rescue tawkhibani haire viral video case CVI na thijinba hokre Manipur gi irang asiga mari lainana nupi ani mafi thongdana miya mamangda pubagi viral video case adu CVI na paikhibaga loinana thokdoktugi matangda thijinba hokre Nongpok Sekmai PS ki OC suspend tawba Yaroi video viral ga mari lainana Nongpok Sekmai PS ki OC bu suspend tawbagi order adu pung 72 gi manungda handokadabani haina Bisnu Naha Youth Federation Yaripoki President Laisram Anandana Paumi Singda Phongdokhre Wafam asi Federation asigi office ta Chandrakhong Pesi Nongpok Sekmai Khoirom Kekru Bisnu Naha Sifai Laikai na chingbagi club singi mifam ama pangthoklaba matungda Paumi Singa unabada mahakna phongdokhibane